Good morning. Ngasi runes ki reading sa pwede ngasi ko hadi runes ki reading se group 1 group 2 haina khai do se ko adu sida ladiba symbol kaino sai tar ko nung sidagi ani khatang lo se ko ani sidagi hadi number 1 2 haina khala se ko number 1 dana sigi symbol se lai ko number 2 dana sigi symbol se lai ko hadi group 1 khan gi ba ne se lai de group 2 khan gi ba ne se lai ko sida lai se aham bada ko na ko manas kaina hai ko se hadi kaino symbol sigi maming se ado sida lai se kaina mi gi mateng gumba taw hai bani ko sida hai se humanity na hai rasine ko samna hai bada ko hadi mi gi mateng gumba taw biyo hadi angamba hai rasine ko hadi ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯛꯇꯪꯅ ꯃꯇꯦꯡ ꯄꯥꯡꯕꯅ ꯃꯇꯦꯡ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯀꯩꯅꯣꯝꯃ ꯑꯩꯅ ꯑꯈꯪꯕ ꯑꯃ ꯁꯦꯌꯔ ꯇꯧꯕꯤꯕꯒꯨꯝꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯁꯦꯌꯔ ꯇꯧꯕꯗꯨꯁꯨ ꯑꯗꯨꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯂꯩꯁꯦ ꯀꯥꯏꯗ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯌꯦ ꯑꯗꯨ ꯍꯥꯏꯗꯤ ꯑꯩ ꯀꯩꯅꯣꯝꯃ ꯁꯨꯝ ꯃꯤꯉꯣꯟꯗ ꯇꯥꯛꯄꯤꯅꯤꯡꯉꯦ ꯈꯣꯠꯄꯤꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝꯕꯁꯨ ꯅꯣꯂꯦꯖ ꯁꯦꯌꯔꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯈꯪꯕ ꯍꯩꯖꯕ ꯈꯣꯠꯄ ꯂꯩꯅꯀꯣ ꯑꯗꯨꯗꯣ ꯃꯤꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯐꯥꯔꯁט ꯀꯩꯅꯣ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯐꯥꯔꯁט ꯁꯤꯝꯕꯜ ꯈꯟꯕꯉꯩꯒꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯁꯤꯝꯕꯜ ꯀꯣ ꯑꯅꯤꯁꯨꯕ ꯁꯤꯝꯕꯜꯁꯤꯅ ꯑꯃꯨꯛ ꯁꯤꯝꯕꯂꯥꯏꯁ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯈꯤꯇꯪ ꯗꯤꯂꯦ ꯑꯣꯏꯕꯒꯨꯝꯕ ꯑꯣꯏꯒꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯆꯠꯇꯣꯔꯤꯕ ꯄꯣꯠ ꯍꯥꯏꯔꯁꯤꯅꯦꯀꯣ ꯈꯔ ꯇꯞꯄ ꯈꯤꯇꯪ ꯗꯤꯂꯦ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯍꯥꯏꯗꯤ ꯈꯠꯅꯕ ꯆꯩꯅꯕ ꯑꯣꯏꯔꯣ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔ ꯊꯝꯃꯣ ꯍꯥꯏꯗꯤ ꯄꯦꯁꯦꯟꯁ ꯂꯩꯌꯣꯀꯣ ꯁꯤꯗ ꯂꯩꯅꯣꯀꯣ ꯍꯥꯏꯗꯤ ꯈꯠꯅꯕꯒꯨꯝꯕ ꯌꯥꯎꯅꯣ ꯀꯩꯝꯇ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯞꯊꯣꯔꯛꯑꯣ ꯑꯗꯨꯝꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯗꯨꯝꯕ ꯀꯩꯅꯣ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯈꯤꯇꯪ ꯀꯣ ꯖꯒꯥꯁꯦ ꯈꯤꯇꯪ ꯇꯣꯛꯁꯤꯛ ꯑꯣꯏꯌꯦ ꯈꯣꯠꯂꯦꯅ ꯈꯜꯂꯒꯗꯤꯀꯣ ꯑꯗꯨꯒꯤ ꯖꯒꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯥꯟꯅꯔꯨꯗꯕ ꯆꯪꯉꯨꯗꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯨꯟꯁꯀꯤ ꯔꯤꯗꯤꯡꯁꯤ ꯃꯦꯝ ꯊꯦꯡꯛ ꯌꯨ